Cancer haibasi hojik malemda khwaidagi sathiba adugumba laina ama oirapata natana hojik cancer pandemic lakpagi mawongda hojik cancer na nahanbagi changsi nongmagi yamna kan henkal aikhoi miyoibada yauriba cell asi aikoin every second aikoina pokpa amadi siba nai masidaida pokliba cell asi afaba cell oiragadi aikoi hakchang phaba misag ama oi loinana hairiba poiba sen singjigi manungda aikoina phattaba sen jawrpa taragadi madubu aikoigi immune system na madubu control tawduna aikoi miyoibada akaiba pidanaba mawongda aikoigi immune system na yamna kanna onaduna aikoigi hakchangda hairiba phattaba cell sing asina manghan takhandanaba matam punamakta hairiba phattaba cell sing adu aikoigi immune system na manghan khinaba honai adubu karigumba kanda aikoigi immune system na sonthakibana maram oirakanda hairiba phattaba cell sing adu manghan takhanba ngamaktaba matamda aikoida hairiba phattaba cell sing adu amadagi ani dagi mari dagi nipal smaina yamna thuna yangna aikoina growth torokpana maram oirakanda aikoida